ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ ꯑꯦꯝꯕꯤꯑꯦꯁꯅ ꯏꯀꯣꯡ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛꯁꯨ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯁꯤꯛꯄꯗꯨꯒꯤ ꯇꯦꯡꯊꯥꯈꯣ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯣꯜ ꯈꯔ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯍꯤꯡꯂꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯃꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯀꯦꯔꯦꯛꯇꯔ ꯃꯃꯤꯡꯅ ꯆꯤꯡꯕꯗ ꯃꯥꯟꯅꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯗꯨ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯁꯤꯛꯄꯗꯨꯒꯤ ꯇꯦꯡꯊꯥꯈꯣ ꯗꯥꯏꯔꯦꯛꯇꯔꯅ ꯅꯣꯏ ꯄꯨꯂꯞ ꯁꯨꯔꯤꯉꯩꯗꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯔꯁꯨ ꯍꯥꯏꯍꯧꯒꯦ ꯍꯟꯗꯛ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏ ꯄꯥꯛꯅ ꯁꯛꯇꯥꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯑꯍꯥꯟꯕꯅ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦ ꯗꯥꯏꯔꯦꯛꯇꯔꯅ ꯐꯤꯂꯝꯁꯤꯗ ꯕꯨꯠ ꯁꯥꯒꯗꯕꯤ ꯏꯕꯦꯝꯃ ꯅꯪ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯕ ꯌꯥꯗꯦꯀꯣ ꯕꯨꯠ ꯍꯥꯏꯕꯕꯨꯁꯤ ꯑꯁꯦꯡꯕꯗ ꯂꯩꯕ ꯅꯠꯇꯦꯅꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯂꯩꯔꯤꯛꯅ ꯍꯣꯏ ꯑꯣꯖꯥ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ ꯀꯦꯃꯦꯔꯥꯃꯦꯟꯅ ꯑꯣꯖꯥ ꯆꯥꯎꯕ ꯑꯗꯨꯗꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯄꯥꯏꯈꯠꯄ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯕ ꯇꯥꯔꯦ ꯗꯥꯏꯔꯦꯛꯇꯔꯅ ꯏꯕꯣꯝꯆꯥ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯊꯤꯟꯊꯕꯗ ꯀꯥꯟꯅꯗꯦ ꯅꯥꯎꯕꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯩꯕꯁꯦ ꯁꯤꯗ ꯁꯨꯝ ꯂꯩꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤꯃꯨꯛꯇꯤ ꯑꯥꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯄꯨꯂꯞꯅ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯍꯌꯦꯡꯅꯤ ꯂꯥꯏꯔꯤꯛ ꯍꯣꯏꯒꯤ ꯇꯤꯝꯅ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯕ ꯍꯧꯒꯗꯕꯁꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯂꯥꯏꯔꯤꯛ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯁꯨꯇꯤꯡ ꯑꯁꯤꯗ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩ ꯃꯁꯥꯗꯨꯁꯨ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝꯅ ꯇꯧꯔꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯍꯩꯅꯤꯡꯗ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯅꯤ ꯂꯥꯏꯔꯤꯛ ꯃꯤꯀꯞ ꯐꯠ ꯊꯣꯛꯂꯛꯏ ꯃꯁꯥꯗꯨꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯝꯃꯤ ꯇꯨꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯃꯃꯥꯏꯗ ꯇꯥꯔꯛꯂꯤꯕ ꯂꯨꯃꯥꯡꯒꯤ ꯁꯝ ꯑꯗꯨ ꯄꯨꯂꯞꯅ ꯃꯈꯨꯠꯅ ꯍꯨꯒꯠꯂꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯆꯤꯜꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯁ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯣ ꯉꯁꯤꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤꯕꯨ ꯊꯣꯛꯂꯗꯣꯏꯅꯣ ꯇꯧꯏꯁꯤꯕꯣ ꯉꯥꯏꯍꯥꯛ ꯇꯨꯝꯊꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯐꯣꯟꯗꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯋꯥꯆꯦꯞꯀꯤ ꯒ꯭ꯔꯨꯞꯇ ꯃꯦꯁꯦꯖ ꯈꯔ ꯂꯩꯔꯝꯃꯤ ꯀꯩ ꯍꯥꯏꯅꯔꯤꯕꯅꯣ ꯈꯟꯗꯨꯅ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯗꯥꯏꯔꯦꯛꯇꯔꯅ ꯆꯠꯀꯗꯕ ꯂꯝꯁꯦ ꯁꯥꯡꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯡ 6 ꯑꯁ꯭ꯋꯥꯏꯗꯒꯤ ꯖꯔꯅꯤꯁꯦ ꯍꯧꯔꯁꯤꯀꯣ ꯑꯉꯥꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯊꯕꯛꯁꯦ ꯍꯧꯗꯧꯔꯕꯅꯤꯅ ꯅꯈꯣꯏ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯁꯤꯀꯣ ꯑꯩꯅ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯁꯨꯇꯤꯡ ꯑꯁꯤꯗ ꯌꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯅꯣꯏꯒꯤꯅ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯔꯕꯅꯤꯀꯣ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏ ꯈꯔꯅ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯅꯔꯝꯃꯤ ꯂꯥꯏꯔꯤꯛꯁꯨ ꯇꯨꯝꯊꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯄꯨꯡꯁꯤꯡ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯝꯃꯤ ꯁꯨꯁꯤꯜꯅ ꯑꯣꯖꯥ ꯆꯠꯇꯧꯔꯤꯕ ꯃꯐꯝꯁꯤꯕꯨ ꯆꯤꯡꯒꯣꯏꯄꯥꯠ ꯍꯥꯏꯕ ꯈꯨꯜꯗꯨꯗꯅꯤ ꯍꯥꯏ ꯁꯤꯗ ꯁꯨꯝ ꯇꯥꯗꯧꯔꯕ꯭ꯔꯥ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔꯅ ꯑꯗꯨꯗ ꯇꯥꯔꯁꯤ ꯆꯤꯡꯗꯨꯒꯤ ꯃꯊꯛꯇ ꯍꯥꯟꯅ ꯈꯨꯜ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕ ꯕꯤꯜꯗꯤꯡ ꯑꯃ ꯂꯩ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯀ ꯆꯞ ꯆꯥꯔꯤ ꯃꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯡ ꯒꯥꯔꯤ ꯑꯆꯧꯕ 2 ꯇꯧꯗꯨꯅ ꯆꯤꯡꯒꯣꯏꯄꯥꯠꯀꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯅꯔꯛꯂꯤ ꯂꯩꯔꯤꯛꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ 2ꯒ ꯅꯨꯄꯤ 4ꯒ ꯇꯣꯡꯉꯛꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯦꯝꯕꯔꯁꯤꯡꯅ ꯇꯣꯡꯕ ꯒꯥꯔꯤ ꯑꯗꯨꯅ ꯃꯥꯡ ꯊꯥꯅ ꯊꯧꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯂꯤ ꯆꯤꯡꯒꯣꯏꯄꯥꯠ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯂꯥꯏꯔꯤꯛ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯊꯧꯔꯛꯄ ꯒꯥꯔꯤꯗꯣ ꯁꯞ ꯂꯦꯞꯈꯤꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯗꯅ ꯂꯩꯈ꯭ꯔꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯃꯅꯤꯡꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥꯃꯦꯟ ꯀꯨꯝꯊꯗꯨꯅ ꯆꯪꯁꯤꯜꯂꯤ ꯃꯅꯨꯡꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯔꯤ ꯅꯨꯡꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯂꯥꯏꯔꯤꯛꯅ ꯈꯪꯗꯤꯌꯦ ꯅꯨꯡꯁꯤꯅ ꯁꯤꯡꯅꯨꯡꯁꯤꯗꯀꯣ ꯒꯥꯔꯤꯁꯦ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ
Kina kisalakpani, imam hek mamkay, isuk-sukladana, astan butaleda. Bidyana, astaning dihe, ngoy sidiko. Thoibina, aduni, kaino mo'y swaysibo yung ga matatada salo, hayraga, ako ibado ko yeng. Somdana Suresh na, kayo ba yawarage bahay na ba? Naawa na, kangde, tawri sinibay. Adum tawran ba digi saplipri? Adudigi start tawa yadri ba sinibay? Director sa awa su gari yado kayo ba yawara ba no hayana, ko yeng. Gari da tong lamba ni pasing adusu kumakto na lay. Maningi gari da tong libi ni pising adusu kumtarakto na makoy pulap lay ni. Ngay hak gari da yadri ba no hayana, gari do yeng laba matungda. Start tawa yara do na amuk makoy gari da kakatto na singgoy patam na lakpa hawri. Asyum lakpa na numidangi pong mapala swaydani. Makoy pantong pamadu yawara do na kumtanarakli. Sahardagi yamna sangsinba singnung amada layba kullamani singgoy pa. Aduga makoy na shooting tawgoduriba mafamasina kulladudagi kitang sangsilaga layba yamna liraba building adudani. Building adu ubada makoy masasing adu karigumba ma ifawdo fawi. Adubu thoyni hena kanjinda malaba building adugi manungda sanglaktuna room ani makoy miyam sangdana singdoi. Aduga lambi sangna lakpagi wabaga pothanarasi hainaduna sem sanarami. Room amadana nipa ngakta tumlami. Aduga thangnaba room amadana nipi ngakta makoy mari tummi. Ngayhak nungaina tumtharuro matungda Sushil mapal thokninglakduna mikap thorakli. Hawgatpa tanleduna tumsilagi khalli. Adubu ngamdraduna maga thangnana hipliba nawbado haifet kawi. Adubu tadi masada haifet amuk nomduna hawdoi. Nawbasu mamit fakli mikap thorakli. Yamna hainingduna Sushilda onsili. Aino vai. Tomning manuloira kansida. Sushilna vai. Ay mapal thokning manaloiri. Amukta thokminarusi. Nawbana ngamore ko ay. Sushilna vai. Nangongta laoni. Mi ay tomta satpatalimin nangbo. Nawbana karino. Ay nungya sidabu ngamoroy. Ay tomning mana sidawraba kansida. Karigi mapal thokun. Asi hayraga nawba thawsadana amuk isi na tumthakri. Sushil su waram lagani hayrobada kana roi khanduna hawgalakli. Vai nang sidiko. Atopa singadasu hawdokpa yagadra hayduna haipet yengai. Adubu lam sanglakpagi wanaraduna nungaina tumnaramadu ubada mahak hawdokpa ngamdana matomta thorakli. Phone gi flashlight adu thalaga mapalda thoraklaga building dugi awang thangba kasilladom dalai. Tumlubagi mamit adusu pangba ngamboy ngamdaboy tawragani laklibado. Kasinnadomda sangsinduna mapal thoklingaida. Tungadom da kanagum maset kibagumna saum kangpau phawraklami. Sushil masil da takna soli. Kanano ni amuk su khalli wakhalda. Nawbo oiramni da masi. Masil thokna amuk hayai. Hay kaino ni pa. Ngasay na sa amina siriyadi. Aduga hawsik da thoraklibani ni ha. Kanamda kemta kumlakti. Adu Sushil gi lengjumda kanagum ba manatap law na pairi. Sushil kangpre kangna tungadom da kangon ontorai. Ontorak ko matamdadi kanashu layamdi. Matamdo da Sushil masyado sway lawkri. Masyamana sabyong. Oima, haydana kang law ramduna makoy na tumniba rummado tamna mahakan na sinsilay. Mana lawraga silak paduda tumna layramba singadu kangpre kangna fukfu hawgatnay. Aduga Sushil da loy na makonsili. Sawana. Hay Sushil, kaydorage ni nang ba? Sushil karisu kumlakti, ipapaka na dumaklay. Boom sana, Sushil, kaydorage mi nang ba? Hay naw ba? Suresh, ngan ba? Kaysaluge ma ba? Noydaga hayramdro. Ahumado hayramde haybagomna makokto fat hay. Adugo nawbadi kangning singlakto na. Osa, ngasay ay na nungay na tumningayda, mapal tuuzi haybra, kaynong di hayramani osa. Ngan ba Sushil da onsinduna amuk hangai. Bai, kayo lagi, amuk da hayrosi. Tanja sida, tangnaba rumda tungkibini pi Maria do susangai. Layrik na, kayo bu yawragi osa. Kanano makanda lawraga sinsila ibaduwa.
Asi hairagi yang thorak patadi, social ni ipa pakatna layram baduda, ingangang ni yeng. Sawana, social, kaisyo tawroy ni. Mapal thokpa set pada kay thangnarak lagi. Social lali tawna, ngasay thawdok ado tamay. Madu taru wada ni passing adudi, nok payaw kay daw bayaw tawri. Nawan nok na hayri. Nabay bo, asay di kay daw rawan nakaluri. Aduga, wati di. Suryas na, kay kanada ba dani, nungay na tumsara masin, namda na kay hali. Mahapapi nang ko. Hay bagiwani, ni pising adudi mapukning da akiba matipoklam. Tanja sida, building adugi matakta. Kanagong mama na dang laun set pagi makola ma, kang tatarak lami. Makola do tabada, makoy sing building matak adudi yung kali. Ni pising amadi susildi, yam na kiba hay bido poklam. Ni pising do ama na amadi yung nay. Makoy sing adu susi na paisin. Matang do da, director sawa na. Singnong go oy basida, sago mo oy ramanida. Karisu kanjin naruno ko. Kanada bawani, salo, pota naruro salo. Hayengdagi hekta tabak paikat pa hausi. Nawa sure singan ba, makoy ahum liwado hayba loy jingay, amuktum na naba siyem saba haukri. Sawa na hayrak padagi ipising adu suki na kina, makoy na layriba rumadu tam na lai. Kendal la ni sukat laga, makoy na tumliba dugi nakal da thanra, tumba tiyemi. Adu pak tum tabadi yaramdi, wakal mon kali. Wana wabaga, matam na tengsilakbaga, maridusu tumtakirami. No ngali breakfast siyem na saba loiraga, shooting ki siyem saba haw. Cameraman ga director ga do, karam na kamay na namsige hay na wakan na kanari. Nipa pising na dusu, magi thokpa loisin nari. Ayok nung tel oijera basu, mafamasi singnum go oibaga. Uwa marang kay na haw na maram oiraga, mafamado ado mag imam damami. Nung sa mga alfang makaraway. Matam di asum hausil pana, shooting su haukri. Layrik masyadi ihay hining di. Ado mo mahak ngam na naba, mana naba hay na nagkan na hotnari. Makoy na tauri ba kuting magado, lap na kanagom ba ama na yengno na laybagom na. Film do da butchay ba layrik masyada paurami. Film do gi sinama oy na. Layrik asaw usaw magimakada, jagoy sabagi sinama namli. Mata masida, mahak na layriba usaw dogi hek matak usamada, masam yam na sangba, mamay mamit lofum kangdaba, masapong mamay na sakti kibagum na, mamay do masit sukari. Ina punglublut laba mamit adusu, karigaw masil tumba posyak amana tindat laga, tugay kibagum na, tarak yandro layri. Mashadusu siyapray na raga, yam na akiba amadani, taway do na layri ki hek matak usado da, yalaga layri ba da. Layrik acting tauna, matak adom da yen kalubada. Piwan gaire bini piya mayalaga layram badu ubada. Ima hayda na kanglaw lawram duna, laymay da hay tarami. Layrik ki mamita uriba, masyada pauriba singado, adoba ka na amata da fawda bagum na tawri. Mahagyan tada leg tarak baduda, sauba ibom sa atay ni pising adu su siyansin narai. Tado na layrik po, bidyana tampak na mon kanghalaga hayri. Layrik, kay daw ragisi, mit pangu si. Suryas na, layriya, kay daw ragin ang bo. Sao wasu, hay ka na no, ising amok ta puro. Nao wasien kay, ado ka ising botal na mapuray. Siyo sa. Sao wa layrik imakok ka ising ado hapiri. Nipa sing do sukaw walipti, nipi sing ado na makong mukuto noy biri. Layrik tap na gyalai, mamit ado tap na pangai. Madu ubada ngan ba na amuk hanglai. Layrik, kay daragay nang nagyan nga mang haytarag libasibo. Kay daw bayaw ragi. Nasaga nung ay tapro nang ba? Layrik nga say mahag na uki ba, aki ba sakta madu, utak to de layri bra hayan amuk yung kalay. Wadi amata ngang di, utak adom di yung kahit patu dadi, ato pa singado sa utak ado di yung kalay. Ado hukari sulay ba di odi. Ibom sana, layrik kay daw ragi, utak sila lang na lumiyang lipaduwa. Layrik short tap na hulaga hayri. Osa, karisu tau dida. Isasi kitang nungay taba aduda. Director sawa na. Adu di bema. Nang nga sige di pot hajaro. Nung si matom talay ba do nungay roy. Nang galay minaruro salo. Hoy osa. Layrik na. Yara ni osa. Ay tom talay siya ruragi. Nung si hoy gisindo yari ba makay nam tokpira mo.
ꯁꯥꯎꯕꯅ ꯌꯥꯔꯗ꯭ꯔꯅꯤ ꯏꯕꯦꯝꯃ ꯍꯣꯏ ꯑꯣꯖꯥ ꯌꯥꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯅ ꯂꯩꯕ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯌꯥꯎꯗꯕ ꯁꯤꯟꯁꯤꯡꯗꯨ ꯍꯥꯟꯅ ꯅꯝꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯅꯝꯕ ꯍꯧꯔꯝꯃꯤ ꯂꯥꯏꯔꯤꯛꯅ ꯃꯉꯣꯟꯗ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯎꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯑꯀꯤꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯁꯨꯇꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯔꯣꯏ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯤꯜꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕꯤꯕ ꯐꯤꯜꯝ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛꯀꯤ ꯄꯨꯛꯅꯤꯡꯗ ꯁꯛ ꯌꯨꯡꯅ ꯂꯦꯞꯈꯤꯕꯅ ꯑꯁꯦꯡꯕ ꯊꯧꯗꯣꯛꯇꯨ ꯑꯇꯣꯞꯄꯁꯤꯡꯗ ꯍꯥꯏꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯑꯇꯣꯞꯄ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯅꯝꯕ ꯍꯧꯔꯝꯃꯤ ꯁꯨꯁꯤꯜꯒ ꯉꯥꯟꯕꯒꯁꯨ ꯁꯤꯟ ꯑꯃ ꯅꯝꯂꯤ ꯌꯥꯝꯅ ꯃꯝꯕ ꯀꯥ ꯑꯃꯗꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯂꯞꯇꯛꯅ ꯂꯩ ꯑꯗꯨꯒ ꯁꯨꯁꯤꯜꯒ ꯉꯥꯟꯕꯒꯅ ꯑꯦꯛ ꯇꯧꯔꯤ ꯑꯦꯛꯇꯤꯡ ꯇꯧꯅ ꯇꯧꯅ ꯉꯥꯟꯕꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯞꯅ ꯇꯥꯔꯛꯈꯤꯕ ꯃꯈꯣꯟꯗꯨꯗ ꯉꯥꯟꯕ ꯗꯥꯏꯂꯣꯛ ꯇꯧꯔꯝꯕꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯁꯨꯁꯤꯜꯅ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯃꯈꯥ ꯇꯥꯔꯛꯎꯗꯅ ꯅꯪꯒꯤ ꯗꯥꯏꯂꯣꯛꯇꯨ ꯂꯣꯏꯕꯒ ꯑꯩꯒꯤꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯣꯏꯅꯤ ꯉꯥꯟꯕꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤ ꯀꯩꯅꯣ ꯚꯥꯏ ꯁꯨꯁꯤꯜꯅ ꯀꯩ ꯃꯈꯣꯜꯅꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯞꯄ ꯃꯥꯟꯗ꯭ꯔꯣ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯑꯗꯨꯝ ꯇꯥꯔꯤ ꯂꯥꯞꯇꯛꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯒꯨꯝꯅ ꯑꯗꯨꯕꯨ ꯁꯨꯁꯤꯜꯗꯤ ꯇꯥꯗꯕꯒꯨꯝ ꯍꯥꯏꯔꯛꯏ ꯑꯁ ꯇꯥꯅꯤꯡꯗꯦ ꯀꯥꯏꯗꯩ ꯀꯞꯄꯅꯣ ꯀꯥꯏꯗꯩ ꯇꯥꯗꯣꯔꯤꯒꯦ ꯋꯥꯊꯤꯗꯤ ꯅꯥꯕ ꯏꯕꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯁꯨꯁꯤꯜ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯗꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯂꯩꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯤ ꯍꯥꯏꯕ ꯃꯥꯁꯨ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯁꯥꯎꯕꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯏꯕꯣ ꯃꯈꯥ ꯇꯥꯔꯛꯎꯅꯦ ꯃꯇꯝꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯅꯦ ꯅꯣꯏꯕꯣ ꯁꯨꯁꯤꯜꯅ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯉꯥꯟꯕꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯉꯥꯟꯕ ꯏꯉꯛꯉꯛꯄꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯤꯟꯗꯨ ꯃꯈꯥ ꯇꯥꯅ ꯅꯝꯊꯕ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛꯅ ꯂꯩꯔꯤꯕ ꯀꯥꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯄꯥ ꯁꯥꯅꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯁꯝ ꯁꯥꯡꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯔꯦ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯉꯛꯆꯥꯅꯅ ꯕꯤꯗ꯭ꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯅꯥꯁꯨ ꯇꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯁꯤꯔꯣꯜꯂꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯏ ꯕꯤꯗ꯭ꯌꯥ ꯂꯥꯏꯔꯤꯛꯅ ꯂꯩꯈꯤꯕ ꯀꯥ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯪꯈꯤꯕꯒꯨꯝꯅ ꯇꯧꯏ ꯕꯤꯗ꯭ꯌꯥ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯀꯅꯥꯃꯨꯛ ꯆꯪꯉꯝꯗꯧꯔꯤꯒꯦ ꯅꯪꯒꯤ ꯃꯤꯠꯅ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯅꯤ ꯊꯣꯏꯕꯤꯅ ꯑꯁꯦꯡꯕꯩꯅꯦ ꯃꯤ ꯄꯪꯎꯗ ꯎꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯕꯤꯗ꯭ꯌꯥꯅ ꯅꯝꯂꯤꯕ ꯐꯤꯂꯝ ꯑꯁꯤꯃꯛꯀ ꯅꯪꯅ ꯉꯥꯡꯂꯛꯂꯤꯕꯗꯨꯒ ꯌꯥꯝꯅ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯇꯥꯂꯛꯁꯤꯗ ꯊꯣꯏꯕꯤꯁꯨ ꯈꯟꯖꯥꯅꯅ ꯃꯥꯒꯤ ꯃꯃꯤꯠꯅ ꯄꯨꯡꯎꯗ ꯎꯕ ꯑꯣꯏꯔꯝꯅꯅꯤ ꯈꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯀꯅꯥꯕꯨ ꯑꯣꯏꯔꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯁꯤꯗ ꯂꯩꯔꯤ ꯑꯩꯒꯤ ꯃꯤꯠꯇ ꯄꯪꯎꯗ ꯎꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯣꯝꯗꯅ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯣꯝꯅ ꯗꯥꯏꯔꯦꯛꯇꯔꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯉꯥꯡꯁꯥ ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯈꯣꯠꯅꯕ ꯇꯧꯔꯨꯔꯁꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯅꯅꯕ ꯆꯪꯈ꯭ꯔꯤ ꯅꯤꯄꯥꯁꯤꯡ ꯑꯗꯨꯅ ꯍꯌꯦꯡ ꯀꯔꯤ ꯇꯧꯕ ꯀꯔꯤ ꯍꯥꯟꯅ ꯄꯥꯏꯈꯠꯄ ꯍꯥꯏꯗꯅ ꯈꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯊꯣꯛꯂꯛꯇꯨꯅ ꯅꯤꯄꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯥꯎꯕꯅ ꯏꯍꯦ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯉꯁꯥꯏꯅ ꯉꯜꯂꯤꯉꯩꯗꯁꯨ ꯈꯪꯍꯧꯗꯦ ꯑꯅꯛꯄꯁꯤꯗꯁꯨ ꯗꯨꯀꯥꯟꯁꯨ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ ꯇꯧꯔꯤꯁꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯉꯥꯟꯕꯅ ꯑꯣꯖꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯕꯤꯜꯗꯤꯡꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗꯣꯝꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗꯒꯤ ꯏꯁꯤꯡꯗꯣ ꯁꯣꯛꯎꯔꯒꯦ ꯏꯕꯣꯝꯆꯥꯅ ꯍꯣꯏ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯑꯗꯨꯗ ꯇꯥꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕ ꯀꯥꯟꯗ ꯂꯩꯕ ꯇꯥꯕꯅꯤ ꯉꯥꯟꯕꯅ ꯑꯗꯨꯗꯤ ꯚꯥꯏ ꯁꯨꯔꯦꯁ ꯅꯪꯒ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯔꯨꯁꯤ ꯁꯨꯔꯦꯁꯁꯨ ꯍꯣꯏ ꯚꯥꯏ ꯑꯁꯨꯝꯅ ꯕꯥꯔꯇꯤꯜ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯡ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯌꯧꯔꯗꯨꯅ ꯉꯥꯟꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯀꯨꯝꯊꯈ꯭ꯔꯤ ꯇꯥꯟꯖꯥꯗꯨꯗ ꯁꯨꯔꯦꯁꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯚꯥꯏ ꯉꯥꯟꯕ ꯅꯪ ꯏꯁꯤꯡꯗꯨ ꯁꯣꯛꯍꯜꯂꯛꯑꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯛꯎꯈꯤ ꯍꯣꯏ ꯍꯣꯏ ꯚꯥꯏ
Ado yam lapnadi chathokranuko. Suresu hoida nganbana ising sokadabagi non tharakpa duaida. Tonglomdagi kanagomba mana lusamna pairaga mathakta khangsing singkhalai. Aduga asukpa jaga adomda soro kanna lakna singsing kirami. Khanghauduna thokibaduda masadu gyanmena mata tadri. Mabu singlakibadu kanano haidana yengthorakpada lairik to yamna akiba fibam amada masamana ifafa mamit ado angawu masu ngakta onkhatlaga kusu kumela dusu I thangdabagumna ngawri. Aduga masadu maina sakthi kibagumna masit machisu karaga lai. Madu ubada nganba ima haidana khanglaw lawduna gyana adumak mangkri. Lairik manak nakpada taramba masil tumba sayamana nganbagi thabak amadi pukta masing khangna thinjeli. Mafamduda khudak aduda nganba thawai tharami. Nganba masha pumba ina punglupluplay. Lairiki masil dasu murom soli. Hatri mafamsida lapana khoikadiko aina hatri. Asiba haksang aduda munna yenglaga khangna sunoktuna. Mafamdudagi lairik satkay. Nganbana lawkibagi khonjeldu tabada kaidorawano khandana mapal thokpa satkiba Suresdu da sangsilai. Pukriya du aida nganbadu lairamdri makhoina pairakiba barthi ladu khakta lairai mapalda taraga lairami. Suresh mapukningda singnaba phaurai akiyo supokdaba nati. Mafamadu aida haipet satuna nganbabu kawi. Bye nganba. Bye nganba. Kai lege nangbo. Asumna kauraga lakpana nganbagi asiba haksang tari mafamadu yausilak. Amambaga oibanina mahakarisu ubadi nati. Asum lakpada makhongda karigomba amada pansinbagumna lauksinbagumna taurakpaduda karino haidana yengtharai. Adu mammanina udri karigomba achawa posakamana phairega taraga lai haibadi khangli. Hausikta bab lai masilda soli. Kawu khawini ngasai ngaide. Aigi phone tubu kadaida magi khongrau pocket aduda marga yengi. O sida lairi. Phone do lauthoraklaga flashlight thalaga makhongda yengtharai. Adubu nganbagi pibam kairaba ina punglum luk sayamana mathabakta thinjillaga laimaida taraga lairambaduda Sureshti khangpre khangna ima haidana kanna laurga serai makhoigi laifamadu yaunaba. Shomdana makhoi mayamadu ising purakpa ngaiba oina pulapuna ikoi kushina famduna project asigi matangda wa khanda duna lairami. Sureshna kanna lauraga selakpaduda makhoi mayamdu fuk hagunarai. Aduga ta hangai. Ibom sana. Hai kaidoragine Suresh. Namna numidanga sida adu kanna lauraga sinsilaiba sibo. Nawona amuk khangai hairei. Kaino bai Suresh. Nganbadi kai lihoragi ha. Suresh pakatpana masado su yadri. Selakpagi sor thabet holi. Lali tauna. Nganbado. Makusu tingli makhoina satluba domda. Sawbana amu. Suresh nganba kaidore haiman. Phajana hayune nangbo. Kadaida lihoragi nganbado. Suresh mapira selai. Khonjel du su ning pakatna hairei. Oja. Nganbado asida. Toibina. Suresh tapna hairo se. Nganba kaidoragi. Sureshna. Nganbado. Asiba haksang oina. Yamna tamtiba pibamda taraga lehori. Si hairaga Suresh nipa oirabasu hikna kaplakli. Paudu tabada mayamdu ingangaknari. Shawbana. Karino Suresh nang hairibadubo. Ha, asimado hayo. Nganba kadaida lehoragi Suresh. Suresh ke lingsumbaduda makhut aniduna paiseli. Suresh tapna. Asimani osa. Nganbado. Asiba haksang oina taraga lehori osa. Sawa koksawi bangkai. Makokta makhut aduna pairaga laimaida tapna famthagi. Tanjadu da nungsina lairik pu khangning ningsingakton hairi. Lairik di. Mayamdu lairik pu amuk khangning ningsingaktuna mana laikhiba ro maduda mayam sensilai. Adu lairik di gyan tan hiptuna lairami. Sawbana. Phare. Lairik su gyan tan lairam labanina. Aikhoi khara sasi. Nganbadu laurunaba tausi angangsa. Ibom sana. Nganbagi imunu misingda su paupidaba yaroi. Kamdoni tawari basiri. Matha sana solakpani ibom sana. Shawbana. Madu halaklaga khanarasi. Phimamduda kuina thamba yaroi. Asi haidana nipa singado pulap set.
ꯉꯥꯟꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯕꯨ ꯂꯧꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯄꯨꯂꯞꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯅꯨꯡꯁꯤꯅ ꯀꯔꯤꯅꯣ ꯉꯁꯤ ꯉꯥꯟꯕꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯑꯩ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯅꯨꯡꯁꯤ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯃꯐꯝꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯕꯒꯨꯝꯅ ꯇꯧꯏ ꯑꯁ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯗ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯩ ꯃꯐꯝꯁꯤ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯀꯔꯤꯗꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯔꯤꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯤꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯂꯣꯡꯅ ꯈꯪꯊꯦꯛ ꯊꯦꯛꯈꯠꯂꯛꯏ ꯃꯁꯛ ꯃꯑꯣꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯀꯤꯕꯗꯨ ꯑꯣꯏꯔꯛꯂꯤ ꯉꯧꯔꯣꯛ ꯉꯧꯔꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯊꯣꯏꯕꯤꯗ ꯀꯟꯅ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯃꯄꯥꯜ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯁꯣꯝꯗꯅ ꯉꯥꯟꯕꯒꯤ ꯍꯛꯆꯥꯡ ꯂꯧꯕ ꯆꯠꯈꯤꯕ ꯅꯤꯄꯥꯁꯤꯡ ꯑꯗꯨ ꯍꯛꯆꯥꯡꯗꯨꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯅꯥꯎꯕꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯨꯕꯗ ꯃꯁꯥ ꯃꯅꯥ ꯏꯐꯥꯐꯥ ꯉꯁꯥꯏ ꯂꯥꯏꯔꯤꯛꯅ ꯁꯨꯇꯤꯡ ꯇꯧꯔꯨꯔꯕꯒꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯕꯝꯗ ꯂꯩꯔꯝꯕꯗꯨ ꯈꯪꯕ ꯎꯔꯛꯂꯤ ꯃꯗꯨꯗꯒꯤ ꯅꯥꯎꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯍꯥ ꯀꯧꯔꯛꯏ ꯑꯣꯖꯥ ꯆꯥꯎꯕꯅ ꯀꯩꯗꯧꯔꯦ ꯅꯥꯎꯕ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯪꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯪꯅꯤꯛꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯤꯜꯂꯛꯏ ꯃꯇꯝꯗꯨꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯣꯝꯗ ꯌꯦꯡꯈꯠꯂꯛꯄꯗ ꯂꯥꯏꯔꯤꯛꯀꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝꯗꯨꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯆꯥꯎꯕꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯍꯥꯏ ꯂꯥꯏꯔꯤꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯂꯥꯎ ꯀꯨꯝꯊꯔꯛꯎ ꯁꯦ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎ ꯂꯥꯏꯔꯤꯛ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯃꯆꯤꯜꯗꯗꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯠꯀꯅꯤ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯈꯥꯡꯅꯁꯨ ꯅꯣꯛꯂꯤ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗ ꯃꯇꯥꯡꯗꯨꯗ ꯏꯕꯣꯝꯆꯥ ꯇꯍꯥ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯆꯥꯎꯕ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯍꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯃꯈꯣꯏꯗꯤ ꯎꯗꯦ ꯑꯣꯖꯥ ꯃꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯈꯣꯏ ꯈꯔ ꯆꯠꯂꯣ ꯅꯨꯡꯁꯤ ꯍꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯂꯣ ꯁꯨꯔꯦꯁ ꯁꯨꯁꯤꯜ ꯑꯃꯗꯤ ꯅꯥꯎꯕ ꯅꯨꯡꯁꯤ ꯍꯣꯏꯕꯨ ꯊꯤꯕ ꯆꯦꯟꯈꯤ ꯆꯥꯎꯕꯒ ꯏꯕꯣꯝꯆꯥꯒ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯤ ꯅꯨꯡꯁꯤ ꯍꯣꯏꯕꯨ ꯌꯦꯡꯉꯨꯆꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯕꯤꯜꯗꯤꯡ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛꯇꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯧꯗꯨꯗ ꯑꯅꯤ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯑꯗꯨꯋꯥꯏ ꯑꯅꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛꯄꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯉꯥꯟꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤꯕ ꯌꯥꯗꯕꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯍꯥꯏꯕꯗꯤ ꯅꯤꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯥꯆꯤꯜ ꯑꯣꯏꯔꯞ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯏꯔꯦꯟꯖꯅ ꯊꯅꯝꯂꯒ ꯁꯨꯁꯤꯜ ꯍꯣꯏꯅ ꯆꯪꯈꯤꯕꯗꯣꯝꯗ ꯇꯍꯥ ꯆꯪꯂꯛꯏ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯕꯤꯗ꯭ꯌꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯥꯏꯔꯤꯛꯅ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯥꯎꯁꯤ ꯂꯥꯎꯉꯝꯗ ꯄꯥꯈꯠꯄꯅꯗꯤ ꯃꯁꯥꯗꯨ ꯅꯤꯛꯅ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯥꯅ ꯑꯍꯨꯝ ꯑꯗꯨ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯁꯨꯁꯤꯜ ꯍꯣꯏꯅ ꯃꯈꯣꯏꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯨꯔꯦꯁꯅ ꯅꯈꯣꯏ ꯌꯨꯝ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯍꯤ ꯀꯞꯊꯣꯔꯛꯂꯤ ꯁꯨꯔꯦꯁ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯔꯦ ꯂꯥꯏꯔꯤꯛꯇꯣ ꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯑꯗꯨꯅ ꯇꯧꯔꯤꯉꯩ ꯆꯥꯎꯕꯒ ꯏꯕꯣꯝꯆꯥꯒꯁꯨ ꯇꯍꯥ ꯆꯪꯂꯛꯇꯅ ꯏꯕꯣꯝꯆꯥꯅ ꯍꯩ ꯃꯈꯣꯏ ꯂꯩꯔꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯁꯤꯗ ꯂꯩꯔꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯣꯖꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯕꯤꯗ꯭ꯌꯥꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯖꯥ ꯂꯥꯏꯔꯤꯛꯁꯨ ꯉꯥꯟꯕꯁꯨ ꯀꯔꯤꯅꯣ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯑꯉꯥꯡꯁꯥ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯊꯦꯡꯁꯨ ꯌꯥꯝꯅ ꯊꯦꯡꯂꯤ ꯃꯐꯝꯁꯤꯁꯨ ꯏꯁꯨꯛ ꯁꯨꯛꯄ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯊꯣꯛꯂꯒꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯉꯥꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯂꯨꯔꯤ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯃꯗꯨ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯑꯩ ꯍꯥꯏꯅꯅꯕ ꯇꯧꯒꯦ ꯄꯥꯎ ꯄꯤꯅꯅꯕ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯉꯥꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯅꯦꯠꯋꯥꯛ ꯑꯃꯠꯇ ꯀꯥꯔꯝꯗ꯭ꯔꯤ ꯃꯗꯨꯗꯒꯤ ꯆꯥꯎꯕ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ
ꯑꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯃꯐꯝꯁꯤ ꯅꯦꯠꯋꯥꯛꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯅꯤꯡꯉꯝꯗꯅ ꯍꯤꯛꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛꯅꯤꯡꯂꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯄꯥꯁꯤꯡ ꯑꯗꯨꯁꯨ ꯀꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯀꯤꯕꯗꯨ ꯎꯠꯊꯣꯛꯂꯨꯔꯕꯗꯤ ꯍꯦꯟꯅ ꯀꯤꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯀꯤꯗꯕ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯂꯥꯏꯔꯤꯛꯁꯦ ꯂꯥꯏꯇꯤꯟꯒꯨꯝꯕ ꯃꯁꯥꯗ ꯑꯣꯡꯅꯕꯒꯨꯝ ꯇꯧꯏ ꯂꯥꯏꯔꯤꯛꯄꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯀꯝꯗꯧꯅꯤ ꯑꯣꯖꯥ ꯃꯁꯤꯗꯤ ꯆꯥꯎꯕꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯤ ꯏꯕꯣꯝꯆꯥ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯀꯧꯗꯕ ꯌꯥꯔꯣꯏ ꯍꯣꯏ ꯑꯣꯖꯥ ꯀꯔꯤꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯇꯥꯔꯤ ꯑꯗꯨꯃꯛ ꯂꯦꯞꯇ꯭ꯔꯤ ꯅꯤꯡꯉꯝꯗꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯂꯤꯕꯗꯨꯗꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛꯅꯤ ꯈꯪꯂꯕꯁꯨ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯗꯨꯅ ꯀꯧꯁꯤꯜꯂꯨꯕꯗꯤ ꯉꯝꯂꯝꯗꯦ ꯁꯥꯎꯕꯅ ꯑꯉꯥꯡꯁꯥ ꯉꯁꯤꯒꯤꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯈꯥꯡꯉꯁꯤ ꯉꯥꯟꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯇꯣꯉꯥꯟꯅ ꯊꯝꯕ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯇꯨꯝꯗꯅ ꯂꯩꯔꯁꯤ ꯍꯌꯦꯡ ꯍꯦꯛ ꯅꯣꯡ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯊꯣꯛꯂꯁꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯄꯨꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯅꯕ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯨꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯀꯤꯔꯕꯁꯨ ꯀꯤꯅ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯥꯔꯝꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯁꯤꯜꯂꯛꯂꯤ ꯁꯨꯇꯤꯡ ꯇꯧꯔꯨꯕꯒꯤ ꯑꯃꯗꯤ ꯀꯣꯏꯁꯦꯟ ꯆꯦꯜꯂꯨꯕꯒꯤ ꯑꯋꯥꯕꯒ ꯆꯥꯛ ꯆꯥꯗꯕꯒꯤ ꯋꯥꯕꯒ ꯀꯞꯂꯨꯕꯒꯤ ꯆꯣꯛꯊꯕꯒ ꯄꯥꯁꯤꯟꯅꯕꯁꯤꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯇꯨꯝꯊꯅꯈꯤꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯍꯧꯗꯣꯛꯅꯔꯨꯗ꯭ꯔꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯕꯁꯨ ꯃꯈꯣꯏꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯎꯏꯔꯤ ꯇꯧꯕ ꯍꯧꯔꯛꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯅꯤ ꯊꯣꯏꯕꯤ ꯇꯨꯝꯅ ꯁꯦꯞꯂꯝꯕꯗꯒꯤ ꯇꯞꯅ ꯌꯥꯎꯍꯜꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯀꯕꯛ ꯇꯞꯅ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛꯀꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯁꯥ ꯃꯅꯥ ꯄꯨꯡꯐꯥ ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯕ ꯏ ꯊꯥꯡꯗ꯭ꯔꯕ ꯀꯨꯆꯨ ꯃꯁꯥꯗꯨꯁꯨ ꯏꯀꯥ ꯀꯥꯊꯦꯛꯂꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯐꯤꯕꯝꯗꯨꯗ ꯊꯣꯏꯕꯤ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯋꯦ ꯇꯧꯕꯗ ꯊꯣꯏꯕꯤꯒꯤ ꯃꯆꯤꯜ ꯑꯗꯨ ꯂꯥꯏꯔꯤꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯦꯟꯁꯤꯟꯗꯨꯅ ꯃꯉꯛ ꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯇꯥꯈꯤꯗ꯭ꯔꯤ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯂꯥꯏꯔꯤꯛꯅ ꯊꯣꯏꯕꯤꯕꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯇꯝꯅ ꯁꯣꯔꯣ ꯆꯤꯡꯈꯠꯂꯛꯏ ꯂꯥꯏꯔꯤꯛꯀꯤ ꯃꯆꯤꯜꯗꯁꯨ ꯁꯣꯟꯕ ꯂꯦꯞꯇꯦ ꯍꯥꯠꯀꯅꯤ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯦꯛ ꯌꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯝꯕ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯈꯠꯂꯛꯏ ꯃꯇꯧꯗ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯑꯩ ꯊꯣꯏꯕꯤꯅꯤ ꯂꯥꯏꯔꯤꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯁꯤꯠꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯍꯜꯂꯤ ꯂꯥꯏꯔꯤꯛ ꯃꯁꯥꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯕꯨ ꯆꯪꯕꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯃꯆꯤꯜꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯉꯥꯔꯪꯁꯨ ꯉꯥꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ 4-5 ꯍꯟꯖꯤꯟ ꯊꯣꯝꯇꯠꯂꯝꯃꯤ ꯊꯣꯏꯕꯤꯁꯨ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯗꯨꯅ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯏꯔꯝꯕ ꯌꯣꯠꯆꯩ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯊꯔꯒ ꯊꯣꯏꯕꯤꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯂꯩꯃꯥꯏ ꯇꯝꯅ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯂꯩꯃꯥꯏꯗ ꯃꯁꯥ ꯄꯨꯝꯕꯗꯨ ꯂꯩꯊꯦꯛꯅ ꯐꯤꯕꯝ ꯏꯀꯥꯏ ꯏꯅ ꯉꯥꯡꯅ ꯃꯐꯝꯗꯨꯗ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯂꯥꯏꯔꯤꯛ ꯈꯥꯡꯅ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯂꯩꯊꯔꯛꯂꯤ ꯊꯣꯏꯕꯤꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯂꯥꯎꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯤꯀꯞ ꯐꯠ ꯊꯣꯛꯂꯛꯏ ꯕꯤꯗ꯭ꯌꯥꯅ ꯀꯩꯅꯣ ꯊꯣꯏꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯅꯔꯛꯏ ꯇꯟꯖꯥꯗꯨꯗ ꯃꯊꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅ ꯙꯨꯞ ꯂꯥꯎꯅ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯈꯣꯏꯁꯤꯡꯗꯨ ꯃꯈꯣꯜ ꯑꯗꯨ ꯆꯤꯡꯅꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯑꯣ ꯈꯣꯡꯅ ꯀꯞꯄ ꯍꯧꯅꯔꯛꯂꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯃꯤꯠꯇꯨ ꯎꯏꯁꯜꯂꯤ ꯁꯨꯁꯤꯜ ꯁꯨꯔꯦꯁ ꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯊꯛꯇ ꯆꯦꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯃꯁꯥꯗꯨ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ
ꯁꯦꯟꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛꯄꯨ ꯊꯥꯡꯗꯨꯅ ꯃꯈꯥꯗ ꯄꯨꯊꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯈꯨꯗꯛꯇꯨꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯉꯥꯟꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯤ꯫ ꯃꯈꯣꯏ ꯅꯤꯄꯥ ꯑꯍꯨꯝ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯠꯅꯈ꯭ꯔꯤ꯫ ꯁꯥꯎꯕ ꯍꯣꯏꯁꯨ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯊꯤꯔꯨꯅꯕ ꯁꯥꯎꯕꯒ ꯏꯕꯣꯝꯆꯥꯒ ꯇꯣꯉꯥꯟꯅ ꯊꯣꯔꯛꯂꯤ꯫ ꯁꯤꯕ ꯉꯥꯟꯕ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯥꯏꯔꯤꯛ ꯄꯨꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯄꯥꯜꯂꯤꯕ ꯒꯦꯠ ꯃꯆꯥꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯈꯨꯜ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯃꯊꯪ ꯃꯊꯪ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯀꯥꯔꯧꯊꯦꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯕ ꯃꯩꯇꯩ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯑꯃꯥꯏꯕꯗꯨꯕꯨ ꯊꯦꯡꯅꯔꯗꯨꯅ ꯃꯐꯝꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯗ ꯆꯤꯊꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯗ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯥꯏꯕꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯍꯥ ꯂꯥꯏꯔꯤꯛꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕꯗꯨ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃꯗꯤ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕꯒ ꯃꯁꯥꯗ ꯇꯝꯊꯤꯕ ꯁꯥꯎꯝ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯍꯩꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯟ ꯃꯆꯤꯟ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯃꯨꯔꯨꯝ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯔꯒ ꯂꯥꯏꯔꯤꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛꯇꯣ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯝꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯇꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯋꯥꯜꯗꯨꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯅ ꯍꯪꯂꯛꯏ, ꯂꯥꯏꯔꯤꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ? ꯂꯥꯏꯔꯤꯛ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤꯁꯨ ꯃꯁꯤ ꯂꯦꯡꯂꯝꯗꯦ꯫ ꯏꯕꯣꯝꯆꯥꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯔꯤꯛ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯆꯪꯂꯕ ꯁꯛꯐꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯐꯠ ꯑꯣꯜꯂꯛꯇꯨꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯕꯨ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ꯫ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯄꯦꯟꯗꯅ ꯊꯋꯥꯏ ꯁꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯇꯔꯦꯜ ꯃꯅꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯨꯖꯥꯏꯗꯨꯗ ꯂꯨꯞꯂꯒ ꯃꯆꯤꯜ ꯃꯄꯥꯗ ꯊꯥꯡꯁꯤꯜꯂꯒ ꯂꯥꯏꯔꯣꯜ ꯈꯔ ꯁꯣꯜꯂꯒ ꯂꯥꯏꯔꯤꯛꯀꯤ ꯃꯁꯥꯗ ꯐꯠ ꯀꯜꯂꯤ꯫ ꯍꯥꯏ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ, ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯆꯪꯁꯤꯟꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯃꯁꯥꯗ ꯇꯥꯏꯔꯦꯟ ꯃꯅꯥꯗꯨꯅ ꯐꯠ ꯀꯜꯂꯤ꯫ ꯂꯥꯏꯔꯤꯛ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯆꯥꯏꯊꯣꯔꯞ ꯇꯧꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯍꯥꯠꯀꯅꯤ, ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯃꯇꯧꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯃꯇꯤꯜ ꯑꯃꯨꯛꯇꯪ ꯌꯣꯠꯊꯗꯨꯅ ꯇꯍꯥ ꯆꯥꯎꯕꯒꯤ ꯏꯕꯣꯝꯆꯥꯒꯗ ꯍꯥꯏꯔꯛꯏ, ꯑꯊꯨꯕꯗ ꯄꯨꯖꯥ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩ ꯁꯦꯝ ꯁꯥꯅꯕ ꯇꯧꯏ꯫ ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯍꯪꯗꯨꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏ ꯑꯉꯥꯡꯁꯤꯕꯨ ꯁꯦꯟꯅꯧꯀꯣ꯫ ꯆꯥꯎꯕꯒꯤ ꯏꯕꯣꯝꯆꯥꯒꯁꯨ ꯐꯠ ꯈꯨꯝꯃꯛꯏ, ꯍꯣꯏ ꯑꯣꯖꯥ, ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯐꯅꯕ ꯇꯧꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯄꯨꯖꯥꯗꯨ ꯇꯧꯅꯕ ꯂꯥ ꯂꯥꯇꯣꯜ ꯑꯃꯗꯤ ꯀꯔꯤꯅꯣ ꯄꯣꯠꯂꯝ ꯈꯔ ꯍꯥꯞꯂꯗꯨꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯔꯗꯨꯅ ꯂꯥꯏꯔꯣꯜ ꯑꯗꯨ ꯍꯦꯛ ꯁꯣꯟꯕ ꯍꯧꯕꯒ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯊꯕꯥꯛꯇ ꯈꯪꯀꯥꯎ ꯀꯥꯎꯊꯔꯛꯄꯒꯨꯝꯅ ꯅꯤꯡꯒꯥꯡ ꯐꯝꯂꯝꯕꯗꯒꯤ ꯂꯣꯡꯅ ꯁꯤꯠꯇꯨꯅ ꯇꯥꯔꯛꯏ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯃꯆꯤꯜꯗ ꯁꯣꯜꯂꯛꯏ, ꯍꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯃꯁꯤ ꯑꯩꯅ ꯉꯝꯅꯕ ꯇꯧꯒꯅꯤ ꯁꯤ ꯈꯜꯂꯗꯨꯅ ꯆꯥꯎꯊꯣꯏ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯐꯝꯗꯨꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯔꯒ ꯂꯥꯏꯔꯣꯜꯗꯨ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯁꯣꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯅ ꯍꯨꯟꯖꯤꯜꯂꯛꯏ꯫ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯝꯕ ꯂꯥꯏꯔꯤꯛꯇꯣ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯍꯤꯛꯅ ꯀꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ, ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ꯫ ꯅꯣꯏꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯔꯣꯏ꯫ ꯍꯥꯏꯌꯨ, ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯅꯃꯪ ꯍꯪꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯊꯋꯥꯏꯗꯨꯕꯨ ꯂꯥꯏꯔꯤꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯇꯞꯅ ꯀꯧꯊꯣꯔꯛꯂꯤ꯫
ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯄꯦꯟꯗꯅ ꯍꯤꯛꯅ ꯀꯞꯂꯝꯕ ꯂꯩ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯑꯁꯤꯕꯒꯨꯝꯅ ꯂꯩꯃꯥꯏꯗꯨꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯀꯦꯜꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨ ꯃꯩꯈꯨꯒꯨꯝꯕ ꯑꯃ ꯊꯣꯛꯈꯤꯕꯒꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯃꯤꯠꯇ ꯎꯔꯛꯏ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯆꯥꯎꯊꯣꯏ ꯀꯔꯤꯅꯣ ꯃꯆꯤꯜꯗ ꯈꯔ ꯁꯣꯟꯗꯨꯅ ꯊꯋꯥꯏꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯀꯧꯊꯣꯔꯛꯂꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯃꯥꯒꯤ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯃꯤꯠ ꯑꯗꯨꯅ ꯆꯥꯎꯊꯣꯏꯗ ꯈꯥꯅ ꯌꯦꯡꯉꯤ ꯆꯥꯎꯊꯣꯏꯅ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯥꯏꯔꯝꯂꯦꯅ ꯊꯥꯒꯅꯤ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯐꯪꯂꯕ ꯊꯋꯥꯏꯗꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯇꯅꯧꯔꯕꯤ ꯃꯁꯝ ꯅꯤꯡꯗꯨ ꯌꯩꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯐꯤꯕꯝꯗ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯍꯤꯛꯅ ꯀꯞꯇꯨꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯥꯏꯔꯝꯂꯦꯅ ꯇꯤꯜꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯗꯨ ꯀꯞꯂꯛꯂꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨ ꯅꯪꯒꯤ ꯄꯦꯟꯗꯕꯗꯨ ꯇꯝꯃꯨ ꯅꯪꯒꯤ ꯅꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯂꯤꯔꯛꯂꯝꯃꯤ ꯄꯟꯊꯣꯏ ꯆꯤꯡꯒꯣꯏ ꯄꯥꯠ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯊꯛꯁꯤ ꯈꯥꯁꯤ ꯐꯖꯅ ꯈꯪꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯃꯍꯥꯛꯄꯨ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪꯗ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯅꯩ ꯃꯈꯣꯏ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤ ꯄꯥꯝꯅꯩ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯄꯟꯊꯣꯏꯅ ꯌꯥꯈꯤꯕ ꯂꯩꯇꯦ ꯃꯉꯣꯟꯗ ꯄꯥꯝꯅꯔꯤꯕ ꯉꯥꯎꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯈꯨꯜꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯥꯏꯀꯦꯜ ꯀꯧꯕ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯅꯤꯄꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯟꯊꯣꯏꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯄꯟꯊꯣꯏꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯌꯥꯗ꯭ꯔꯦ ꯈꯪꯂꯕꯁꯨ ꯍꯟꯖꯤꯟ ꯑꯅꯝ ꯀꯟꯗꯨꯅ ꯄꯟꯊꯣꯏꯕꯨ ꯑꯌꯦꯠꯄ ꯄꯤꯕ ꯂꯦꯞꯇꯦ ꯅꯣꯡꯃꯗꯤ ꯄꯟꯊꯣꯏꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯥꯏꯀꯦꯜꯗ ꯍꯥꯏꯔꯛꯏ ꯗꯥ ꯃꯥꯏꯀꯦꯜ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯜꯒꯨꯝꯕꯤꯅꯤ ꯈꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯔꯤꯉꯩꯗ ꯇꯣꯛꯄꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯊꯤꯕ ꯋꯥꯍꯩꯗ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯗꯥ ꯃꯥꯏꯀꯦꯜꯅ ꯋꯥꯔꯧꯕꯤꯈꯤꯅꯤ ꯅꯆꯜꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯁꯨꯝꯅ ꯄꯟꯊꯣꯏꯅ ꯃꯥꯏꯀꯦꯜꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯆꯠꯈꯤ ꯃꯇꯧꯗꯨꯗ ꯃꯥꯏꯀꯦꯜ ꯃꯃꯤꯠꯇ ꯏ ꯀꯥꯅ ꯌꯦꯡꯗꯨꯅ ꯃꯆꯤꯜꯗ ꯁꯥꯎꯅ ꯁꯣꯜꯍꯧꯏ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯟꯊꯣꯏ ꯅꯪꯕꯨꯗꯤ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗꯅꯤ ꯄꯟꯊꯣꯏ ꯃꯍꯥꯛꯅ ꯁꯥꯖꯕ ꯐꯤꯗꯣ ꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯍꯥ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯅ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯦ ꯇꯟꯖꯥꯗꯨꯗ ꯃꯅꯤꯡꯗꯒꯤ ꯒꯥꯔꯤ ꯑꯃ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯄꯟꯊꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯥꯝꯁꯤꯜꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯨꯝꯊꯔꯛꯇꯨꯅ ꯄꯟꯊꯣꯏꯕꯨ ꯅꯝꯗꯅ ꯐꯥꯔꯒ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯆꯤꯡꯒꯣꯏ ꯄꯥꯠ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯄꯟꯊꯣꯏꯕꯨ ꯃꯈꯣꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯅꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯃꯗꯨꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯄꯟꯊꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯔꯥꯛ ꯇꯝꯕꯤꯈꯤꯔꯝꯃꯤ ꯄꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜꯅ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯑꯄꯪꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯥ ꯅꯪ ꯑꯃ ꯍꯤꯡꯅ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯁꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯏ ꯑꯗꯨꯅ ꯅꯪ ꯈꯨꯗꯛꯁꯤꯗ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯄꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯥꯡꯅ ꯅꯣꯛꯂꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯁꯩꯇꯨꯞ ꯑꯃꯅ ꯄꯟꯊꯣꯏꯒꯤ ꯃꯀꯣꯛꯇ ꯀꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇ ꯃꯁꯤꯜ ꯇꯨꯝꯕ ꯆꯩ ꯑꯃꯅ ꯍꯟꯖꯤꯟ ꯊꯤꯟꯖꯜꯂꯤ ꯃꯈꯣꯏꯅ ꯑꯣꯠꯄ ꯄꯦꯜꯂꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯕꯁꯨ ꯄꯟꯊꯣꯏꯕꯨ ꯃꯁꯛ ꯈꯪꯅꯅꯕꯅꯤ ꯍꯥꯏꯗꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯄꯟꯊꯣꯏꯒꯤ ꯃꯁꯥꯗꯨ ꯑꯀꯪꯕ ꯎꯅꯥ ꯀꯌꯥ ꯇꯥꯁꯤꯟꯗꯨꯅ ꯍꯤꯡꯅ ꯃꯩ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯄꯟꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯨꯝꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯝꯕꯗꯒꯤ ꯊꯋꯥꯏꯗꯨ ꯄꯦꯟꯗꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤ
Matamduda amaiba sauthoina hairei. Hayo ibema, nangna hausik pamlibasi karino. Panthoina, laman kumba. Ay makoibu ikut pena laman kumba pami. Aduga, aigi haksangdubusu mathau mangam phasana pangthokpiduna aibu lairam lenda ingna singna laiba phanganbiyu. Sauthoina, asuk koiba matam masi nangna makoibu laman kumba ngamdribane karigi. Panthoi ningamdana lokthakiduna hairei. Mi fatta makoina, fattaba amaiba matanaduna aigi thawaibu mafam sidagi hentokpa ngamhandi. Aduna ningamdaba piendrabana yomlaba aigi thawayasi mi haiba mi khudingmak aigi yeknaba oiki. Aduna mafam asida lakpa mipung khudingmak aigi yeknabani haidana khankibani. Aduna aigi thawasibu amuktang ining ikha tamanbiyu. Makoibu ikut pena laman kumsagi. Aduga aigi haksang adugu mathau mangam pangthokpiduna aibu lairam lenda tiranbiyu. Amaiba sauthoi ningamdraba thawayadugi waridu tabada nipi masa asigi mating panglagi haina khanduna asauba laithau matawduna mafam asidagi phajinduna thamlama thawaido maning tamanki. Asumna ngihaki matung lairiksu wakhal tarakli. Madu ubada sauba amadi ibomsa harausirami. Numitumadi amaibadugi yumda lairasi thau tawgada wadi haidana makhoida punna laiminarami. Numitugi numidangi pung mapal tara tarakpa aduaida. Lampak amada Michael amadi mahaki kangbu adu sana yunaiduna lairam. Tanja asida ningamdraba nipi amana asikwaduda dengthana oina kapagi khonsel ama taragi. Michael na karino ne matao odigi lamdang oibi nuja kanagi khonsel no othong sakna kapkreda asi haidana usitana nogli. Mamanaba amana mukhumlai hoine matao Magi nungsinaba nipanaga hundokpiramlaba jalo. Ay khoiso pakhangni mating pangi hairusiro. Asi hairaga makhoi ahumado haunu usitana nokli. Nipama namu hairei. Asi yadre daita. Aidi thakmanna khanau yawrabra kainom tawla. Saida khaidokpa yabra mukta yemugi. Hairamdana haugatuna fairing turing thokri. Ani yadusu hayori. Tawbiyo khaido khaishin. Asumna lakpada kanagumba maningda inarapugumna nipaduda saum phawi. Ngauri onthoklaga yengwaka matamdari Panthoigi sapam kairaba kiningai oiraba phibamaduna nipaduda mamit khana yengtuna leiram. Nipadu wa ngangi haidana taraka matamda Panthoigi thawaiduna sabu kanna khangin inki. Mapa sanana laimaida taduna leiramba asau nungsa homana Nipadugi makoktu kanni yesinkiduna khudak adumaktata mathwai mangli. Somnuna ani adusu wari sanarami. Kaidaba yaro janone aikhoi tawdubo hausu phau laktriba sibo loidriba sala. Michael na hoine onthongna puikreda. Asumna haine ringai khanghaudana kanagumba mana Michael gi mamanabaduda khawriyedo metna ahangbadu wangna thangalai. Nipado makauriyaduda makhut ani sangna matomda metchinjai. Adugu wangna thakatlamadagi laimai tamna saru yaudraba amagumna masapumba laikhayuna dam long tari. Matawdu ubada angakpa amadi pakatpana thumathiduna Michael mamai laiduna kanna senkigi tawbada makhongaduda khut amana tap launa pharai. Aduga laktana inthuki. Ngasai makai saudaba oina lairamba Panthoigi thawaido khangna noktuna akiba sakamaduga loina Michael gi mitmangda thorakli. Michael pakatna khonsel nikna hairi. Nang kanano? Ay khoida ki halima nang kanano? Panthoigi thawaido pena noktuna. Ay Panthoi, matamamagi Panthoi, ningsing libra. Nakhoina minungsi laitana pudsipi kamna krabi Panthoido, ningsing libra. Hainan kanna nokli. Michael na Panthoi, ay bumukta kanbiyo. Ay am latkri. Ay bumukta kanbiyo. Wado haiba loidri ngay manak ado ay taramba ling laura ba masil tumba sayamana Michael gi makhanaw fauna lengsinkri. Ado ka soro lakta na singlaga lampakto gi matay da hoba usawa mada sabu ka na thomtali. Michael amadi mahaki kangbuwado mafamadu da taray numidang simakda Panthoigi ningamdraba thawaiduna makhut pena laman khomlami. Panthoi mafamaduda thamoi pena su
ꯍꯧꯅ ꯂꯥꯎꯅ ꯅꯣꯛꯂꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯒꯦ ꯍꯥꯏꯗꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯇꯟꯖꯥꯗ ꯄꯥꯟꯊꯣꯏꯒꯤ ꯊꯋꯥꯏꯗꯣ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯒ ꯃꯊꯃꯣꯏ ꯄꯦꯟꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯄꯦꯜꯂꯦ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯜꯂꯦ꯫ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯍꯛꯆꯥꯡꯕꯨꯁꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯣ꯫ ꯑꯩ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯩ ꯄꯦꯜꯂꯦ, ꯑꯩ ꯄꯦꯜꯂꯦ꯫ ꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏꯗꯣ ꯃꯤꯠꯃꯥꯡꯗꯨꯗꯒꯤ ꯑꯃꯨꯛ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯜꯂꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯄꯥꯟꯊꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯣꯜ ꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯔꯣꯜ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯊꯋꯥꯏꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯁꯤꯛꯄꯗꯨꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯝꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯗꯣ ꯉꯁꯤꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯇꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯕ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯂꯩꯔꯤꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯤꯛꯄꯗꯨꯒꯤ ꯇꯦꯡꯊꯥꯈꯣꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯀꯥꯁ NBSꯅ ꯃꯌꯥꯝꯕ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫